Lakhipur Online Puthok Sabha July ki tang kuntaret Ningthau Kaba Numit ki Khomjinba Pao tabirasi. Ahanbada Maruoiba Pao Sahid Nanda Changi Ningsing Khubamda Laisu Katuna Kargil Bijoy Dibas Pangthokre Nit Porikada Makok Thongna Mai Paklakraba Barak Beli gi Mitei Masa Mangada Mandana Kai Khumnakre Northeast Jyotish and Tantra Research Center na Lamdamasige Ahaloiraba Jyotish Singdai Kai Khumnakre Saknai Raba Director Oken Amakcham na Lakhitabada Manipuri Theatre Center Assam na Awaba Phongdokre Tarapurda Manipuri Sahitya Parishad ki Silchar branch na Mitei Mek Tambibagi Tharom Pangthokre Nungfauda Naharol Association ki Maiketagi Mai Pakraba Mahiroi Singbu Pungning Thokatkre Khoirakpa Irel Umang Laingak Seluki Mipam Pangthokre Laisang Semganabagi Maroi Bawarep Kayamarom Lokre Kasargi Pangram Dalaiba Road Industry Amada LPG Pokhaikre Sinmi Mari Sire Kayamarom Sokle Security ki convoy leitabana Jiribam amasung Jirikata Pochai Puba Gari Lising Amarom Hena Pandun Laire Lakhipur Thang-Ta Academy ki Sanaroi Singbu Ikai Khomnabagi Thoromama Pangthokre Ahanba Thoksom Jubuti Devi Memorial Mix Kang Tournament Yawol Club Champanagar na champion oikre amasung Commonwealth Games ta Mirabai Chanuna Sanagi medal aduga Rishi Kantana Lupagi medal laurakle Hauzik Mapungoi Pau tabirase Jila Sainik Welfare Officer Retired Lieutenant Colonel Okhilesh Kumar Yadav na luchingba kangbu amana ngarang July ki tang 13 nongmaijing numit ki ayuki pung 10 taba matamda Kasar Lakhipur Court District ki manung janbada Sribar Awang Lekai da leiba Sahid Irom Nanda Changi Ningsing Khubamda Laisu Katunai Kai Kumnabot ki bagalunana Kargil Bijoy Divos ki thorom pangthokre Thorom asida Jila Sainik Officer Singh Honorary Captain Khogendra Singha Sena Medalist Ex Subedar Syam Kishore Singha Masung Ex Habildar Brojeswar Singha na chingba miyoy sing na sarug yakhi loinana Sahid Nandachan Memorial Club ki President Y. Biseswar Singha su thorom asida sarug yakhi thorom gi aroibada lengbiraki officer sing na leikidraba Sahid Nandachan gi apokbida ningsing ningai oba kudol pot su tambiram ki panbayai leikidraba Irom Ketamani amasung Srimati Binda Devi gi machanupa Irom Nandachan Sribar Awang Lekaida ingkumda lising amaga chamapan humbutara teret ki February thagi tang 13 taibang phaurakhi ingkumja lising amaga chamapan marfutara mapan gi Kargil lan gi matamda Captain Vikram Batra na luchingba Operation Bijoy da sarug yaduna leibak ki tamak thawai katkhi Handakta lauthokiba nit parikhada Barak Valley gi makok thongna mai paklakraba mitei mahiroi singda Manipuri Doctors Association Assam Mandana ikai khomna baudkhre ngarang July gi tang 13 nongmaijing numita Silchar gi Hotel Borail Regency da nungthil gi pungmari taba matamda pangthokiba thorom asida handak nit parikhada mark changa gi mathakta phangduna mai paklakraba candidate manga khandoktuna association asigi maigedagi certificate Lengyan fi kudol potamati seloina lupali sing manga manawina piduna pungning thagotki Thoromasida Manipuri Doctors Association Assam Mandagi President Dr. Mutum Ranjit amadi General Secretary Dr. Yangkhom Nungsiton loinana lupasigi advisor su oiriba Senior Most Dr. Menjor amadi Dr. Nandababu Singhana Dais ki leiteng oibiki Thoromasida Dr. Medina Sagapamna anchor gi thaudang lobiki Nita mai paklapa mahiroi singgi mama mapa amade mamunungi miyoi sing loinana Manipuri Doctors Association Assam gi associate member singsu thoromasida sarug yatuna mapung phan ki thorom gi aroibada Dr. Gauridas na miyamda thakatwarul piduna thoromadu chinglem na loisin ki Barangkali ki topper Miss Chingle bi future Dr. Mr. Y. Jayanta and PhD Amrita amasung CH Rita mo yung mga sipo ko yung si translation Tokyo ni ako na criteria NEET की 720 possible marks तकी 500 की मथक तक भंगबांगा से बबन फेलिसिटेट तो बनी कोई हमारी हीरोज लेता तो भाई में हीरोज सर आई ये स्टैंडपोर्ट सुनाएगी ये अंदर की एग्जाम से 636 आउट ऑफ 720 स्कोर अगर वो
Single Bibu felicitation to win a bagi damata kautuk chage. Silchar Medical College ki Assistant Professor oina thopu biribe Department of Anesthesia ki Dr. Chandralekhabu felicitation to win a bagi damata nolupna ningsing jare. Ningsing bayai Irom Chinglen B 720 ki manungda 636 pangduna mai paglakhibi. School na ako'y mga ligada na ibabiyan na school dagi may baki amasung ta madhari kina Indramani Public High School dagi na class 10 baki BNME amasung ta Indramani Public High School asi Manipuri medium. Good morning to all the dignitaries, achievers, and proud parents present here. First of all, I'd like to thank the Manipuri's Doctor Association to have this occasion possible and felicitation the achievers of NEET 2026. So I did schooling in class 7 school and for class 12 and science class 20 and my drop year was in achievement school 40. So first of all, I would like to thank the Manipuri Doctors Association which have organized this occasion and for facilitating the achievers of NEET 2026. Counseling the my uncle way I think in the counseling the person carefully stepwise follow to you. Mark down the head of Hobby, Killinay, Mark border, Kampuzi, Kalodi, Medical College selection, then a selection to ordinary from them. The what OBGU and me, Dum Aina Dum Karniska to me so that point 450, but maximum 430 we accept to do with the because generally say 490 vote mana mo thami. Ngarang July ki tang kuntaruk ingen gi tarani thoni panba nongmaijing nimita North East Jyotish and Tantra Research Center Silchar gi maike tagi Astro Magazine phongba nimita lepna khibagi matungina lamdamasigi ahloiraba kusti iba Jyotish singda ikai khumna khre Center asigi thopuri be singna ngarang ahloiraba Jyotish sing asigi mayum da chatuna Astro Magazine ga loinana Lengyan fina chingba kudol pot sing pidunai kai khumna ki ikai khumna jakhiba Jyotish sing adudi Bibir Gram gi potharaba ja Pandit Kir Mohan Misra Gorgori Pargi Pandit Gauranitai Sharma aduga Ram Prasad Purgi Nikamma Higher Secondary School gi potharaba Sanskrit oja Pandit Nadia Chan Sharmani Hairiba ahal oiraba Jyotish sing asigi mayum da chatkiba khongsa duda saruk yakhiba singdi Center asigi President Dr. Jyotishi Haurongbam Amorendra gi luching makhada Center asigi Vice President Sri Bardagi Pandit Jyoti Kumar General Secretary oiriba Koroi Kandidagi Dr. Pandit K. Rabi Kumar amasung Convener Itkholadagi Pandit L. Loyumba Acharya na chingba miyoi singna saruk yakhi Saknairaba Theatre amasung Film Director Oken Amakcham na manung matam sadana laikitabada Manipuri Theatre Center Assam na ngarang July ki tang kuntaruk nongmaijing nimita thamoi sokna awaba phongdokre Silchar gi Rongpur da leba Lupasigi President Dr. Kunjalal Yendrimam gi sangai da pangthokiba awaba phongdokpagi thorom aduda Lupasigi pautak loi IS tingkom nami phama poiki thoramda Somor Luang amasung RK Kulaji sanana chingba theater amasung film bu pamjaba mioi kyana saruk jakhi thoramasiga mari leinana wangang loi singna
Lakhidraba Oken Amakcham Manglam Chatta Siljarda Pangthokiba Film Workshop ta saruk yabiduna Barak Tampak ta Manipuri film gi ihau sagarna bahonna biramba sing adugi matangda palladuna wangangkhe Thorom gi loisalakpada miyamna minute ama tumina leiduna Lakhidraba gi thawaina lairamnenda ingna chikna yataruna bagi taibang mapugi mafamda thongni jakhe Ngarang nongmaijing numit ki nungthili pung 3 taba matamda Silchar Tarapur gi Chanmari road ta leiba Sri Sri Govinda Mandir ge mandopta mitei mek tambibagi thoromama Manipuri Sahitya Parisad Assam Silchar branch na silangduna pangthokre Parisad ki kai khamnajariba member Lairelakpam Champalan lamjing lamtak piduna mitei mek tambibagi thodang lobike thoromaduda Manipuri Sahitya Parisad Silchar branch ki president Naurem Rajen amadi vice president Yumnam Noren Winana Sawajam Subongkor Lairelakpam Horilal Arambam Chandra Mohan amasung L Heramani na chingba miyoy kaya na saruk yaduna tharomadu mapungphan khe Nungphaugi Naharol Association na silangtuna ISSLC amasung higher secondary porikhada mai paklakraba nungphau khungang asigi mairoi singda harau temba phongdokpagi tharomama haukiba July gi 15 da pangthokre khungang asigi Anganwari building da Laitonjam Nandakishore na mayai tangba loduna pangthokiba harau temba phongdokpagi tharomadu Tonambam Robindrana program conduct tobikhe thoromaduda apunba mahiroi nipanda lengyan fi kudol tamdana pungning thawat bikhe thoromga mari leinana potharaba oja manga mingoina pallabada M Sanarai Y Memola Maulubi Amanulla K Birola amasung L Tonobabu gi mafamdasu lengyan kudol tamdana ikai khomnakhe thoromasida L Raskishore K Birola Maulubi Amanulla na chingba oja singna maroibo wafam kya thamduna mahiroi singbu pungning thawatke Ngarang nongmaijing numit ki ayuki pung 10 taba matamda khwairakpa irel umanglai ngak selup kasargi mipamama Lakhipur khuman mandoba chobuda pangthokre lupasigi ngamtang luching purel Chapram Jitendra na mipama poiduna pangthokiba mipamasida retired SCS Kangabam Santikumar lupki advisor retired postal superintendent Arambam Gorokopal Konjengbam Ongbi Aruna amasung Leisungbam Robindrana mathang sitna athoiba mithung amasung ikai khamnajaba mithung sing oina phambaki leitengoi mipam hudokpada lupki secretary Arambam Pradipna miyambo taramna okpaga loinana hauzik oiriba khoirakpa irelo manglai gi phibam gi matangda marik chumna paudamkhe hauzik lupna sizinariba motorboard asi khudongchada bakharana maram oiraga yonbagi wafam loinana mapung phadriba umanglai gi laisang asi mapung phananabagi tamak constituency asigi MLA amasung mantri su oiriba ikai khomnajariba Kausikrai gi mafamda Rajkumar Sanahal amasung Leisungbam Robindro gi lamjing makhada lupki member singa loinana selfam khara bibina bahajaba amasung miyamnasu angamba senfam tengbang biraknabagi warep lauki hauzik temporary oina leidiba laisang asi senjan sajen bagi thabakta kaithokkiba lupa lising taruk ki senfam adu ayaba pikibaga loinana lising aniga kuntaruk ki March ki 13 phawbagi lupa lakh 3 ga lising manga gi senfam gi final approval pikre makhatana lupasigi registration renew tobagi ayaba su pikhi mifam gi numidasida lupki secretary Arambam Pradip ki maigedagi refreshment mateng pangbi ki bagi damak thagatpa madi tawbimal khangbaut ki bagaloinana mifam adu mapung phana loisin ki haina khoirakpa irel umanglai ngak se lupki maigedagi khanghalakle Kasar jila ki Udarbon ki manung chanba Pangram da leiba road sab ki industry amada ngarang LPG cylinder pokhai bagi thodok amada sinmi mari sire amasung sinmi kayamarom asoka panangkre asok pasing adu Silchar Medical College Hospital la laikana kre thodok adu ki hek matungda District Magistrate Rahul Kumar Gupta Senior SP Sanjip Saikia amasung Rajya ki Mantri Kausik Raina thodok pamda laktuna yengsin kre pokhai bagi maram thidok namba police na thijin bagi thabak haukre haina mantri na khangan ki Chief Minister Dr. Himanta Biswa Sarma nasu thodok asigi akopa marol laukre hairi thodok adu da laikhidraba singi mung manungda lupa lakh 5 tawduna compensation pina balau thokre Jiribam ga jumthang nana leiriba Kasar Assam gi Jirighat romda National Highway number 38 Imphal Jiribam lambi paringda
security ki convoy na ngak senduna Imphal rom da changkhigaba pochai puba gari sing arang security convoy leitabana maram oiraga chatpangam khidre masina maram oiraga jirighat amasung jiribam gi lambi paringda pochai puba gari lising amarom hena lambi da panduna leire haire jirighat ki lambi da pot puba gari kaya marom queue da panduna leibadagi traffic jam thoktuna jiribam amasung jirighat ki marakta chathok se sin tawba miyam da thoidokna awaba oihelle panduna leiriba gari sing adugi manungda LPG tanker oil tanker numit khudingi sizinaba tangai fadaba potlam yawba gari sing yawri loinana panduna leiriba mafam sing asida toilet leitabana gari thoriba driver singda awaba kaya mayok na le haina pawasina makhatarakli Patharkandigi Rajiv Bhavanda haukiba July ki tang 12 dagi 13 phawba numit humni chupna pangthokiba kunsuba Assam State Thang-Ta Championship lisinganiga kuntarukta medal laurakraba Lakhipur Thang-Ta Academy ki sanaroi singbo haraute ama phongdokpagi tharomama ngarang nongmaijing nimita Academy asigi president Ngariambam Osini Kumar ki sangai ta pangthokre Thoramda mithunglen oina Krira Bharati South Assam ki General Secretary Purnendu Das Ikai Khumnajaba mithung oina Lakhipur Municipal Board ki Vice Chairman Lesingbam Robindro Kuman Club ki President Ingudam Tarun Kumar amasung Lakhipur Thang-Ta Academy ki President Ngariambam Osini Sarukjakhi Panbayai Hairiba Championship aduda Lakhipur Thang-Ta Academy ki nupa macha tara amasung nupi macha ani punna sanaroi tara ni thoina Sub Junior amadi Junior category da sanaduna punna sanagi medal manga aduga lupa gi medal taret fanglakhi mai paklaba sanaroi singda pugding thogotpa oina Lakhipur Thang-Ta Academy gi maigedegi mitei khudei amamam tamduna haraute ama phongdokhi District Kang Association Jiribam na sinduna Babu Parada leiba Lamlen Community Hall Kangsangda mamang thagi kunithoi dagi kangkhut tarani thoina saruk yaduna chatharakliba ahanba Thoksom Juboti Devi Memorial Mix Nupi Khut Kang Tournament lisingani ga kuntaruki ngarang sanakiba final match da Yawol Club Champanagar na MNC Ningthembambo Panjal tarani thoi nipanda maithiba piduna Yawol Club Champanagar na champion aduga MNC Ningthembam na runners up takre Tournament asida Yawol Club Champanagar ki sanaroi K Ibocha U Saitajit amasung K Binitana Best Lamtha aduga El Pasot leina Best Jakpai takhe MNC Ningthembam ki sanaroi El Binita amadi K Rinana Best Jakpai amasung Best Lamtha takhe Final match asida K Manglemba umpire Atom Ibotona recorder aduga RK Bijoy Sanana scorer oibiki Thoramasida Administrative Committee Dibong Gram Panchayat ki Chairman T.S. Megazet District Kang Association Jiribam ki President T.S. Mangi Mite amadi tournament asigi donor Thokjam Birchandra amadi mahaki mung manungna mathang sitna mithunglen mifam mapo amasung donor oina daista phamki Commonwealth Games lising aniga kuntaruki nupigi keji nipunipangi weightlifting event ta Saikhom Mirabai Chanuna Bharat ki ahanba medal oina sanagi medal laurakre Manipur ki sanaroi sina snatch ta keji marfumanga clean and jerk ta keji chamaga supna manga aduga punna keji chamaga marfu tara thangatuna mahakna lising aniga tarani pana masung lising aniga kunithogi matungda masina mahaki ahumlak suba sanagi medal phangbani Amaromda Glasgow da pangthoki banupagi keji humpugi kanglupta weightlifter Chanambam Risikantana lupagi medal ama phangki bagalenana masina Bharat ki ani suba medal oikre Risikantana punna keji chaniga humpumari thangatuna ani suba mafam kankibani To the excellence of this athlete since 2014 where she won gold medal winning lift attempt. Much better than the first. मैं बहुत ज़्यादा खुश हूँ कि ये तीसरा गोल्ड मेडल दे पाई हूँ इंडिया के लिए और बहुत ज़्यादा खुश हूँ मेरा दिमाग में बहुत कुछ चल रहा था कि हाँ इस बार में मैं मेडल दे तो पाऊंगी पर मैं रिकॉर्ड भी कर पाएगी कि नहीं बहुत सारी मेरे ऊपर प्रेशर भी थे इंडिया के पूरा फ्रेंड्स
की वजह से। और मेरा पूरा इस बार सोच रहा था कि पूरा इंडियन वेट लिफ्टिंग टीम को अच्छा परफॉर्मेंस देने के लिए। तो मैं बहुत ज़्यादा खुश हूँ कि मेरा 3rd गोल है और मेरा 4th मेडल है कॉमनवेल्थ गेम्स का। इससे और ज़्यादा खुशी क्या हो सकता है। मैं बहुत ही ज़्यादा खुश हूँ। लमदम असिगी अंगांगसिगी तमक नुंगाइरबा पाव अमा पुदुना लाक्चरी मदुदी मसागी चही अमदगिना चही 33 फावगी अंगांगसिगी तमक चैरिटेबल कम्युनिटी डेंटल अवेयरनेस कैंप अमा जुलाई की 29 तगी अगस्त की 10 फाव पांगथोकलगनी। ऑल इंडिया पोजीशन होल्डर पेडियाट्रिक डेंटिस्ट अमसु ओइरिबा लमदम असिगा लैहाउदगी हौखिबा डॉक्टर एल आकाश सिंहना लेमना यागी चेकअप तौबीबगी मथक्ता काउंसलिंग सु पिबिरगनी। मफमना कासार लखीपुर की मनुंग चनबदा पुटिकाल एलपी स्कूल की मनाक्ता लेबा डॉक्टर असिगी मसागी संगाइदनी। मतम अमदी स्लॉट बुक तौबिनबगी दमक वीडियो असिदा उडलिबा QR कोड असी स्कैन तौबियु लोइनना अहल सिंगी दमकसु तोंगानबा कैंप अमा अथुबा मतमदा पांगथोकनबा सेम साजरी। अकुपा मरोल की दमक मोबाइल नंबर 84318 56305 नंबर असिदगी खंगबिबा यागनी। लखीपुर ऑनलाइन चैनल असिबु येंबिरिबसिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फाव चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु। अरोइबदा मरुओइबा पाव अमुखन्ना शहीद नंदाचांगी निंगसिंग खुबमदा लैसु कतुना कारगिल विजय दिवस पांगथोखरे। नीट परीक्षा दा मकोक थोंना माय पागलाख्रबा बराक बेली की मितई मसा मंगादा मंदाना काय खुमनख्रे। नॉर्थ ईस्ट ज्योतिष एंड तंत्र रिसर्च सेंटर ना लमदमसिगे अहल ओरबा ज्योतिषी सिंगदाई काय खुमनख्रे। सकनाय रबा डायरेक्टर ओकेन अमकचम ना लैखितबदा मणिपुरी थिएटर सेंटर असम ना अवाबा फोंदोखरे। तारापुरदा मणिपुरी साहित्य परिषद की सिलचर ब्रांच ना मितई मेक तंबीबगी थरोम पांगथोखरे। नुंगफौदा नहारोल एसोसिएशन की माइकेदगी माय पाक्रबा माहिरोय सिंगबु पुंगनिंग थोकटख्रे। खोराकपा इरेल उमंग लाइंगाक सेलुकी मिफम पांगथोखरे। लाइसेंग सेमगनबगी मरोइबा वारेप कयामरम लौखरे। कासार की पानग्राम दा लैबा रोड इंडस्ट्री अमदा LPG पोखाइख्रे। सिनमी मरी सिरे कयामरम सोकले। सिक्योरिटी की कन्वॉय लेतबना जिरीबाम अमसुंग जिरीखाता पोचै पुबा गाड़ी लिसिंग अमरम हेना पंदुन लैरे। लखीपुर थांग-ता अकादमी की सानरोय सिंगबु इकाई खुमनबगी थरोमम पांगथोखरे। अहानबा थोकसम जुबोती देवी मेमोरियल मिक्स कांग टूर्नामेंट यावल क्लब चंपानगर ना चैंपियन होइख्रे। अमसुंग कॉमनवेल्थ गेम्स ता मीराबाई चनुना सनागी मेडल अदुगा ऋषिकांतना लुपागी मेडल लौरकले। लखीपुर ऑनलाइन यूट्यूब चैनल की पाव संदोकचबा ngasi gi oinadi matang asida loijare।